Paodam main tabiri bo phai bo no ko taram nok saw galai na khurumjari masigi baroi bo pauda. Each time haiba team the World TB Day observation thoram pathokre. Civil Services Examination da mai palaba Dr. Larung Angsim opgi thoram pathokre. Loinana अब की बार मोदी सरकार हaiba BJP की अनोबा स्लोगन ama hodokre. Mapungweba paumu pizari. District Health Mission Society and the revised National TB Control Program Chenopal na Sinduna. Kuntraga Nipal Subawaina each time haiba team the World TB Day observation thoram pangchokre. Masigi thoramga mari leinana school ki mahiroi sing Chenopal District ki Health Department ki staff sing amadi Asa Singh Yauna Primary Health Center Chenopal dagi Chenopal ki DC office phawba rally ama chalaba matung DC office ki conference hall da observation thoramadu pangthoki. Thoramadu da Chenopal district ki DCH Rupachandra Singh Chief Medical Officer Dr. Lalthari Mar Chenopal ki SDC Namchango Kamai District TB Officer Dr. Keso Singh amadi District Immunization Officer Dr. KH Gojin Singh na maruiba miyoi sing oiduna thoramadu pangthoki. Thoronga mari leinana Dr. Lalthari Mar CMO Chenopal na phongdorakibada ngasi pangtholiba World TB Day ase each time haiba team gi makhada pangthopani. Each time haiba gi arthadi hojik TB infection test tawba amadi treat tawbagi matam yaure. Hojik ai TB nai nade haiba khanghanba hojik TB ase ngakthokpa yaba amadi TB naraba miyoi singbu kanba ngamlaba matamni. Hojik TB naba miyoi singbu hanthana khanba amadi ikaibagi matam nadre loinana hojik health sector gi miyoi khaktana tana mipong khudingmakna TB gi laina layong amadi masigi laying pham sing khangdoktuna cure tawminabagi matamni India gi oina TB ase entire country asidagi ingisingani kungamanga fawbagi manungda marufukna muthatnaba khonaba ase mipong khudingmakna sabyabiyo haina phongdoki. That TB is preventable and curable, and it is time to end stigma. There should not be any discrimination, and that stigmatization should be removed, and it is time to strengthen TB education and awareness among the healthcare providers, and it is time to end TB and by the year 2025. Masigi thoronga mari leinana ngarang mahiroi singgi oina pangthokhiba TB gi essay competition da makong mathang tarkraba mahiroi singda mana matum yanthokhi loinana Chenopal district asida TB department ki mathau ningthina tawba staff anida ikai khumnaba utladuna mana matum su yanthokhi. Thasigi tara Nepal da pangthogadoriba Lok Sabha Mikhal gi Inner Manipur Parliamentary Constituency gi Botkomba ngasi nyongchil pung mari tabada loisinkhre. Ngasi loisinbagi nimidasida political party na makoi gi party na vote kadaba yade haiduna akanba mongda vote khomnaki. BJP gi oina Chief Minister amadi Council of Ministers singna BJP gi candidate oriba Dr. R.K. Ranjan gi damakta akanba mongda vote khomki. Congress ki oina CLP leader Oibobi amadi Congress ki MLA singna Congress ki candidate oriba O Navakisor gi akanba mongda vote khomki. CPI ki candidate oriba Dr. M. Naragisu CPI ki worker amadi mahakpo nungsizaba praja miyamna vote khombagi thabak chathaki. Numit nini khaltang airaba Inner Manipur Parliamentary Constituency asida Mirep oriba Singh Independent Mirep Rajkumar Somendro Elias Kaiku MD Lias Khan Independent Mirep Moirangtem Tonton Suna Nongsaba MPP ki Oinam Jogindro Singha Rashtriya Jansahit Sangharsh Party RJSP ki Sanjoy Nandeswar Singha Senjam Nandeswar Singha Manipur Democratic People's Front Dr. Gurumayum Tonsna Sharma North East India Development Party NEIDP ki Mirep RK Anand Amadi Independent Mirep Wahengbam
Pavitra Singha hariba candidate taramathoina akanba lamba tawnaduna makhoina mai paknaba akanba mongda bot khomna ki hari Thasigi tang tara Nepal da pangthugadoriba one Inner Manipur Parliamentary Constituency ki Mikhalda Indian National Congress ki mire oiriba O Nabagisorga Mari Lainana Thawal District Block Congress Committee na sindona nomagi oiba political conference ama ngasi Thawal Mela Ground da leiba public community hall da pangthukre Mifamatu da CLP leader Oibo B Hanagi Minister M Okendro M Hemanta veteran politician O Joy Amadi M Mangi yauna Congress ki luchingba kaya saryaki CLP leader O Ibobina haikibada Bharat Lainiba BJP na luchingba sarkar ase awang nongpok Bharat ka chunadaba BJP na bupalabadi lamdam asomda pamdaba thodok wathok kaya thoknaba miyangi ihul khangdaba party amani haukiba sahi manga asida praja miyamda oidaba minamba yaba thabak thorom kaya amasu tokre ikai ikui kuidana kep chanahannaba khonaduna miyambu mipaiba yaba Mipai Hankre, Maramasina, Asigumlava Palm the Bokayasi, Tunga, Tokanaba, Congress ki Mirepu, so what be your phone of key? Mire Boriba or Nabagisona, Manipurda, BJP Bo, Lucing Liba, CM Fawada, Daita Litaba, Wangangba, Amadi, election Koro Kandak Nanga Chatpangandaba, Lucingba Mani Haina Maral Siki. Lamdamasiki Miambu Apaba Mike the Puba Ngamzage, Miami the Makta, Tabak Doba, Ngamzage, Congress Bo, so what be your Haina, Pungoki. Lok Sabha Mikhalgi Inargi CPI gi Mirep Dr. M Naragi Aroiba Public Campaign gi Sarwama Oina Maki Leifam Singjamai Thongam Lekaidigi Lamlai Tamna Road So come to Wheeler Rally Masakre Tungda Dr. Naragi Yumda Pangchokpa Paugi Mifamamada Mahana Paumi Singda Haiki Tongan ba political parties Singa Sawat Pirakpasi Adukimate Nungaibo Fawi Mikhalasida BJP Amadi Congress da Sawalamba political party Singa Aigi party da Sawatkani Haibirakpasi Apenba Popagaloinana Ayakna Mikhalasida Swedanamaki Mai Palagani Haibagi Tazabalay Ayakna Mai Palavadi Miangi Tazabasi Manghandana Parlamenta Manipurgi Watok Singh Tengnaba Sem Saduna Lady Aduga JDU President Hankin Paun Haiki Matam Quina season Adana Lady Ba Matik Chaba Luching Basi Haujiti season Naba Matam Yore Haiduna Taratare Suba Lok Sabha Mikalasida CPI Dr. Narabu Mikalasida Mire Ohenbani Aduga Hanmakai Koila Longaramba political party sing Asini Midang Digi Potana Kragani Parlamenta wa matang ang thokpa ngamlaroi daba candidate sing makhatana puthokpa topio aduga parlamenta lamdamasigi issue kaya puthoktuna wangangba ngamdaba kaya yaukibana Dr. M Narabu Mikhalasida candidate oina puthokpani narana miyangi miot oina thagalabadi miyangi issue punamak pukhatuna parlamenta ngangba ngamlagani mahakpu parlamenta ikhoigi mihot oina lehelabadi lehenba habasina miyangi yaifaba oigani Praja Singhi Board Piba Matamda Sagai Natai Khangna Chanaba Madi Basanda Chapiragano Asengba Tabak Tobiraba Singda Maduda Board Pibio Wafama Singasi BJP Patsoi Mandal Nasinduna Moirang Hanuba Community Hall da Pangchokpa Tarataresuba Inner Manipur Parliamentary Constituency Gi Mirep Dr. R.K. Ranjan Gi election campaign ga Mari Lainana Pangchokpa Nomayoiba Political Conference da Chief Minister N. Birena Athoiba Atiji Warolda Fongdokibani.
Mana makha takhibada mafam asigi miyamna thaknaba ising phangde hairibasi angakpa fawi nan makai kanada bot piribage aduga lambi semlaga thika khara tawraga praja miyambu nungaile haiba yaroi election loibaga praja singi ising phangdribasi phanghanaba honagani haiki Matamamada praja singna police ubada akiba poknaramba ahing athengbada imung manungi mi halaktabagi akiba leirambasing adu haujiti leitre aduga sarkar pairakpaga layeng bangamjadaba anabasingda chief minister gi haksel gi tengbang pire aduga operation tawba ngamjadaba law inkol yolagasu layeng bangamdraba mioising sky hospital da layeng hankre aduga Prime Minister gi Ayushman Bharat ki makhada lupa lakh manga gi senthanga loinana India gi hospital khudingmakta layengba gi khudong chaba pigadaba amadi Chief Minister gi haksel gi tengbangda lupa lakh ani gi khudong chaba fangadaba asigi card fangudaba sing election corrupt conduct loiraba matamda fangana na ba honargani haiki Congress CPI MPP punsinduna BJP gi mayukta bot khomli masi magi apambani aduga tawbatabu karamba sarkari matamda kari tawkhrabage haibadu khanbiyo BJP na sarkar gi machinery season aduna thongal da kari wati bage hangduna lakli aduga helicopter service lehenkre matam khara leblagasu anoba helicopter leiraga service hauragani Chahi tara mangagi mamangda Imphal jiri lambi thongi fibam matau karamna leirambage yengbiyu aduga maku barakta thong ama fawbada sabiramde aduga haujiti thong saba loiri haiki masigi political conference aduda works minister TH Vichorjit State Planning Board ki Deputy Chairman S Rajin Manipur State Women Development Corporation ki Chairman SH Satyabhama Devi aduga BJP Patsoi Mandal ki President Tingom Rajen na guest of honor amadi president oiki Mikhal gamari leinana amana amabu hunduna ngang bagi thabak ase tawhonningde aduga luchingba ama oirabadi khara lemna leheningi haina tare suba lok sabha Mikhal gi energy independent mire boiriba RK Somendro Kaikuna paumisingda phungdokre Paumisinga khanaba unawamada RK Somendro Kaikuna makhatana haiki lamdam masigi kachin koya sinba thungbada miyamna party sibu nungsibiduna lakpinaba hairabasu chatpangamde masigi damakta miyamna waroba tobigano karigumba aina mikhalasida mai paklabadi sinba thungna soidana laktuna miyamgi awarapa khudingmak yengsillakhigani hauji mikhal asiga mayaga mamoinana Thabak yaman kiduna ai isa yauna miyangi ningba thunganba ngamdabani aduga haujik mikhal asibu thengnariba mirep sing amadi luchingba singna hunbagi thabak tawnariba ase ai tasengna pamjade aduga amaromda miyoi kharana ayaku BJP na thadopani amuk hai kharana Congress na thadopani amuk haina propaganda sandokpirabasi yaningde aduga BJP amasung Congress yauna atopa dal singda ayakna Khangna jaba mayam yauri masida khudong chaba lauraga ayaku propaganda kaya sandoktuna bot khomba sinungaite amana amabu sitharaga bot kana bahona bagi mahutta miyangi thabak thamoi sengna tawraga bot kana bahona si Kaikuna bot karawadi miyangi damakta kari tawgadagi haina paumisingna hangba wahangi paukhum piraduna mahana makhatana hai miyamna nungsibiduna ayaku mikhalasida mai pakhan birabadi hoje Pongpong sariba issue CABSC hana lauthona bahonagani masida natana hojik ngamkhai gi cheyanariba se hana loisina bahonagani matungda atai issue kaya loisina na bahonagani tasengna ai regional party da yaujaba nupamani aduga matamatanggi matungina miyamna ayaku thagat biduna miyamga tanarga aroiba ware lawani haiki Thasi Taramatoi the Panthokiba Outer Manipur Parliamentary Constituency ki Tongan ba polling station Taramapal ki repoll Thasi Taraga Nipal gi ayupung Taretagi Nongchel Pungmari Fawbada bot hadanaragani haina returning officer Hawam Rosita na thopa chirolama da hairi Repoll tawada district singadudi Chandel gi polling station ama Ukhrul gi polling station Mari duga Senapati gi polling station Taramatoi Chuchanpur gi polling station ahum punna Taraga Mapal ni hairi
Union Public Service Commission UPSC na lauba Civil Services Examination 2018 da Manipur gi mioi ahum khalakibagi manungda rank 517 da mai palutuna IS category da phanglakraba Dr. Larung Angsim Dangswa Maringbu taramna opagi thauramama ngasi Kangwoi Kulen Junior High School gi ground da pangchokre Manipur da kundariba maring kanglok ki manungda hanba Civil Services Examination mai pakpa mioi ama oibada natana hanba IAS phangba mioi amasu oiriba Dr. L Angsim Dangswa Maringbu taramna opagi thauram aduda Ternopal SC MLA Dr. D Korongthang ex Minister W Morung Makwa yauna ADC Chandel gi executive member sing Ternopal amadi Chandel district ki manungda khundariba maring kangluk ki amadi atai kangluk singi civil khunai leader sing aduga pastor sing ningthau sing loinana masing yamlaba miyamna saryaki Thoramaduda Dr. Larung Angsim Dangswa Maringna Mahana Civil Service Examination da mai palakpada harau nungaiba fongdokladuna hai khunai ama chaukanaba aphabada pukhatke haibasi pham achobo pairabasu power fanayamna leirabasu paisa yamna pairabasu mi amana semba haibasi oithokloi mayamgi cooperation mayamgi mateng changi haki Dr. Larung Angsim Dangswa Maringna makha taraduna hai mahana exam asi thaba chalamdaida mahapu nungsibiduna financially morally amadi physically mateng pangbirakibasingda haikiba ama lei madudi ngasi nakoina aingonda pangliba mateng mayam asi isorna chanbiduna aina miyama oiba ngamlaba matamda nakoina nasagi oiba imung manungi oiba amadi mari matagi oiba karigumba ama tawhaningba matamda madu tayonnaba oina thokani maramdi aina honagadoriba si aigi nate relatives ki nate imungi nate imanaba singi nate miyam punamakini maramasina adugumba wakhaladu leibigano ngasi aibu nungsibiduna aigi harau nungaiba fongdokliba sida lakpiriba miyam nasu aingondagi aranba thabak tawhunbinanaba wakhal thadokbiyo aduga miyam punamak chawkhatminanabagi mityeng thambiyo aduga nakoina aibu nungsibiba taragadi aibu khakta ikai khumnabigano Lambida Chidaida Kongo Kap Tariba Singsu Miyangi Seba Tauribani Makoibusu Chapmanana Ikai Kunabiyo. Masi Aibu Nusibiduna Mateng Tobiduna Aigi Tauramasida Yaubi Bagumna Tunda Aina Miyangi the Makta Tabama Tauba Matamda Miyangi Afabani Kalagadi Aibu Mateng Tobio Lale Kalagadi Aibu Pautak Bibiyo Haki. Nakoina karigumba aibu ngasi nungsibiduna pangiba mateng mayam se karigumba ma nakoina if you're expecting something from me nakoigi oiba nasagi oiba imungi oiba relatives ki oiba hain isona changbiraga aina mi mo oiba ngamdak taragadi aingondagi if you're expecting something from me nakoi madu lanna thopa oiba yai hanai haiki maramdi aina hotnagarugudoriba se aigi nate imungi nate relatives ki nate friends ki nate mayam pulap kini aduna nakoi adugumba wakhandol laitaba oibiu laisu laira haina thajai lairaga su laibiganu ai haina mayam dagum nimikuda irum khai so the same thing still goes by even today ngasi su adum agi wakhanda adum lairi ngasi mayam na tinbiriba su yamlaba ni mayam asa nakoina aingondagi aranda expectation to biganu mayam pulap chokhat bigi wakhan thambiyu nakoina ai nungsiba taragadi ai bu khak respect biganu even the cobbler on the street lambi gi chidaida khungup police tawriba mi su servant namane public servant namane nakoi bu equally respect bibiyu Chai khudingi pangthokpagumna ngasi Holy Festival Sri Sri Radha Yugal Bangsidari Mandir Mandap Kondren Kakching Makalikaida Mandir Asigi Development Committee Amati Nam Seba Nupi Palaga Kusam Naraga Pangthokre Thoramaduda Kakching Asigi MLA Y Surchandrana Athoiba Mitung Kakching Municipal Council Gi Chairperson Naurem Sanjit Kumar Amati MCDF Kakching President Katrimayum Maipakna Thoramakusing Oibaga Loinana Kakching Municipal Council Gi Vice Chairperson Katrimayum Jalajit Councillor Kakching Ward number 10 Katrimayum Anita Devi Amadi Ward number 10 gi member Mayangambam Gorachana Khanaba Michung Sing Oina Sir Yaki Panbayabadi in Kumja English Ngani
taruktage kakchingi mandir khudingda mafam hongduna maikay adongi councillor sing member sing amadi pukiel chauraba miyoi kya gi mating loinana Ramnavami kam Holy Festival leptana pangthoktuna lakli adubu kumsi chahi gi Ramnavami numiti April tang 13 Hindu gi cherau numit ka phangnakiba maramna yetholaga ngasi April 13 ta sumnagi Holy Festival khakta pangthokani hai Ngarang ayu pung 12 aduaida Manipur gi mafam ayambada sitkiba nonglei nungsina maram oiraga More sub division gi manung chana leiba village mari gi yum kaya akai atoi thohankhre Marangi nonglei nungsina akaya toi thohan kraba mafam sing adudi S Moljoy village H Monjang village K Jalemol village amadi L Faimol village ni punna village mari asida yum manga gitin phakiba yum gi phalang yauna yum gi ayamba saruk akaya toi thohan kre akaya toi thokraba mafam aduda More police ki OC lekho wifi na luchingba police team mamana chatuna awana taraba sing yingsinki Liberty Theatre Kaching gi artist oiramba Yengkhom Nungsitombi Devi Elias Memcha Devi na ngarang April gi tang 15 ningthauka numita yamna nuaitaba thodok amada manung matam chadana lekhitabada Liberty Theatre Kaching gi artist sing amadi member sing na ngasi nungthil pung 3:30 tabada theatre asigi office da awawa phongdokpagi mifam ama pangthokre Mifam aduda minute ani tumina leptuna lekhidrabagi thawaina mapugi manakta ingna chingna leirunaba thawni jabaga loinana imung manungi awabadasu saruk yajari Ngarang April gi tang 15 da ikhang khangau dana selakhiba nonglei nungsitna yum kai kaya humdokhiba dana tana asiana asogapan kaya thokanki Mahiroi Singhi loisang oijariba school kaya humdokhi masida Old Kasing Students Union Aksuna Thamoi songna nuaitaba phongdokpaga loinana Mahiroi Singhi awabada saruk yarakli Old Kasing Students Union gi president SS Ronen Kumana thadorpa cherolamana hai Mahi loisang kaya amangata thokibana maram moiraga school sing thong lonaribasi athuba matamda hangdokpa yanaba mari leinaba government ki department singna ahenba meeting changbinaba appeal tawjari Karam ba government ki school amadi lanai gi school sing sokrabano haibadu district administration na athubada khangdokpiduna pangbiya batengbang pinabiyo hiram masigi matangda aksunasu pangbiya ba mateng pangnaba sem sare hairi Cherolasina makata na pallibadi haukiba chahidegi hauduna honglagli environmental change asidagi kharada orabasu ngakthokpa ngamnanaba tha ama chupna Mei tang manga dagi June gi tang manga fawbada u thabagi khongjang asi changsin kiba dugumna handak chahi gisu pangthoknaba sem sare thoromasida Mairoi singna mateng pangbinaba madi school gi akoibada u marang kaina thabinabasu ningsingrakli All Jiribam Auto Rickshaw Owner and Drivers Association Ajardo Jiribangi General Secretary K Mani Singna Hai Aikoi Association asina Manipur gi Transport Director amadi local MLA da Jiribam da Transport Office leinaba kayarak hanna haijakre adubu ngasi fawda thabakta onthoraktri Jiribam dagi Imphal da kilometer chani kungani thoi chaluraga yamna wana aikoina gari gi license amadi registration certificate RC lawi aduga sumna awaba kaya thengnariba asina maram moiraga Jiribam da mari leinaba authority na athuba matamda motor vehicle office ama hangdokpi nanaba phongdoraki ningsingbayai Jiribam district da DTO office leitabana gari thoriba miyoi singda yamna waba ma oiri maruoina license loba gari registration tauba matamda Imphal dagi lawthokke haiba tarabadi numit taruk tare ni Imphal da leiraga loba mathau tai adubu Jiribam Manipur ga naknaba leiba Silchar Assam dagi lobana paisa changde matam changde aduna ayamba gari sing Assam state ta registration taubana tax ayambasu Assam state ta kari aduga Manipur state ta di tax yamna kadre hairi masi athubada Manipur gi lenga na biyeng changbiduna miyamgi awaba kohanbiba amasung Manipur state ki oina income laknaba hona hanningbagi apamba juri praja miyangi wakhalda leiri BJP na campaign thobada scope chauthokna na ba warep lokre development haiba choba wasagamana English singani taraga nipali mikhalda chauna mai pahan kibani hairi BJP na anoba slogan ama hodokre thabak fazana torabadi lebagasina kanada su
kukno loi haiba sini atopa slogan amana आपकी बार मोदी सरकार हाइबसनी अदुगा स्लोगन सिंग असि कांग्रेस की स्लोगन ने हाइबगी मायोक्तनी हाइ यूनियन मिनिस्टर राजवर्धन सिंह राठौर असि ओलंपिक शूटर ने हानगी लानमीनी अदुगा हक्चांग फना लेबा हाइबसि मारु ओइ हाइबा उल्लदुना मखोंना किलोमीटर अमा चक्की अमदी जयपुर कलेक्टोरेट ता प्राणायाम योग तौखी महांगना लोइनाना योग गुरु रामदेव सु यावकी राजवर्धन महाकी मिरेप चे पिसिंद्रिंगे की ममांगदा प्राणायाम योग तौनाबा गुरु रामदेव ना हाइकी हाइरी चाही निफुमापल सुरबा राठौरना मिरेप चे पिसिलबा मतुंगदा हाइकीबदा लेपागसिदा लुचिंगबा दरकार ओइरी चाही केया लेपागसिदा लुचिंगबा वातुना लागली मदुना मरम ओइरदुना लेपागसि चौखटबा थिनथदुना लागली मसिदि प्राइम मिनिस्टर नरेंद्र मोदी नचिंगबा लुचिंगबा सिंग लेरे जयपुर रूरल कंस्टिट्युएंसी दा ओलंपियन अनि थेंगनगदौरी बीजेपी की राठौर अदुगा कांग्रेस की ना कृष्ण पुनियानी अदुगा मे तरुक्ता बोथादनगने राठौरना तोंगान बा इंटरनेशनल चैंपियनशिप ता मेडल कुनमंगा फंख्रे अदुगा कांग्रेस की मिरेप ओइरिबी कृष्ण पुनिया चाही कुंथ्रागा तरुक सुरे अदुगा इंग्लिशिंगनी तरादा दिल्ली कॉमनवेल्थ गेम्स दा ट्रैक एंड फील्ड दा गोल्ड फंकिबी अहान मनुपी सानरोइनी इंग्लिशिंगनी तरागा माथोइदा पद्मश्री फंख्रबी पुनियाना हाइकी बीजेपी दी वासकपदनी अदुगा लेपाकी सेल लू तौरिंगैदा चौकीदारदी कदाइदा तुमदुना लेथोकलुरबनो पुनिया सेंदुबर असेंबली सीट तगी कारक्तुना एमएलए ओदिबनी अरोइबदा मरुइबा पाउ उमहन पिजरी ईच टाइम हाइबा टीम द वर्ल्ड टीवी डे ऑब्जर्वेशन थौरम पाथोखरे सिविल सर्विसेज एग्जामिनेशन दा माइ पालबा डॉक्टर लारुंग आंगसिम ओपगी थौरम पाथोखरे लोइनाना अब की बार मोदी सरकार हाइबा बीजेपी की अनोबा स्लोगन अमा होदोखरे मसी दमक्तदी मेस पाउदम लोसिंजरी म्याम बोमुहन्ना खुरमजरी